Hi, my dear friends. Welcome back to my channel. Ay kasi pujarari ba topic kasi the power of spoken word. Ako'y nangangna sa naribalol wahay wata si punsida yam na maru oy. May taygi praman pantay wahay wata da haina balay sana sibuna kongunda mina sibada wahay da. So maramaduna ako'y nangang iba wangang sangang asi yam na section na hay na sing na patang matam mapam chana sizana kadawani hay basi hana thamjage aduna taminasi the power of spoken word akoi na ngangiba wahi wata sizina ribo lon sigi shakti papangal kyam kan bage kyam yam shakti lebage hai badu hiji payam ga discuss tawjagadawi basi aduna sei kodam oina harabada angang amana afaba achoba mi am oirak bai basi magi leiriba kairoi lekai environment dudagi haibadi family dagi horaga mama mapa adai machin manaw mayam dagi wangang sangang phejia chakcha everything loina tamakadori baneba aduna hairiba angang aduna phattaba phajaba wahi wata season adaba family dagi chawrakpoi targadi heng mana phangadaba haidi mana khangadaba wakhalon mana ngang thorakadaba wangang sangang adu tamakadori baneba family dagi kairo lekai dagi school dagi tamakadori bani angang duna America dagi tamakadaba nate Japan dagi tamakadaba nate aduna ina haijaningi base aduna allaman singna parents singna adagi khangna chanaba singna akoina angang da phuba matamda chaiba matamda apha phaba wahi wata khonda season biba haiba tari anna angang da phura bawda hai doctor oigadaba macha adagi engineer oigadaba macha ana hairaga phubiba chaibiba sumain torgadi akoina everything aphaba je adum nganga chapa asigi kanaba su yam lei sei kudam oina har kanda akoi practically isana tawjare akoi na kai guma phattaba wahay am haige na khalakpa natraga na kok ta lakpa matamda akoi khutche sum se akoi gi habit haiba tare koi khut oi gi khudom bi sum tawraga hang ana 3 times everything akoi na gari thaurasu lambi da adegi chatlasu sumaina wakal habit ama ohen bai tare nungtigi phatba pot ajima haibiya de tawbiya de khanbaya de haibasima sum habit ohalakpa haiba tare habit oirakpa targadi punsida chauba mai pakpa mi ama oigani haibadu ai thamjage aduga next ko example mathangda mamangi videos azu ai pangiba laigre ha topic siga zu the power of spoken word siga su yamna chanaba ama oire and amukasu sida panjage khudam oina har kanda aiga friend amaga chaminare na khalisi lambi da sum lakpada aigi friend duna phajadi phajadre wahi wata se adubu sum khangnaba yam khangbada lainaba mayamda khudam pijabani imanabaduna lambi da amangba am lairena hairakpa matamda aina amangbudu uruba nate manam namuba nate adubu just aigi wakhalda hana aigi koksida set tawrga leigramna haiba pot asi phattaba potni na aduna aina udrikanda kaimta khangjikanda as hana hairaga laithokidori baneba aduna sumai tawduna akoida afaba khanbagi afaba thabak tawbagi hainabi sum leiba targadi punsida mai pakpa achauba mi ama su oigani aduga samaj ki ju hena kana bo erkani angang dun hena phara kan afa afa mayam torkani sumai torga tamna aikogi samaj adi sum semdokpa yam mathau tai jai thamjage masi hairaga aigi video selection jage so please subscribe my YouTube channel. Thank you.